ngasi numidang wairam phongkhiba tongan Manipuri siphongsing amasum thokiba thawdo wathoksingdagi maru oibe I pausing khongasaraga Manipur top channel gi maikedi myamna thamjagi ahanwada pau khomba madi pau loba satpidanaba khangalakli EGM amadi MIJU na ngasi nomagi sinthaleppagi sathariba khongjang asida All Bishnupur District Working Journalist Union ABDWJU nasu sawatpo ina ngasi haibagi December 13 sinthaleppagi khongjang changsinjare masida Bishnupur District asida laibiriba electronic media amadi print media gi islinawsinga EGM amadi MIJU gi phirep asida amat oina saruk yaminaduna pau khom amadi pau loba satpidanaba ABDWJU gi secretary gi mekedigi khangalakli atop pau mana Manipur lenga ki advertisement gi bill pithok tabagi mayokta 6 walk strike sanctionkhre Manipur da phong liba pausi singa madi local TV singda Manipur lenga ki department singi advertisement hap khibagi bill pithok tana lairiba sigi mayokta media gi miyoi singna nomagi oiba 6 walk strike ki khongjang sanction baukhre ngarang Manipur Press Club da Editor Skills Manipur EGM amadi Manipur Hills Journalist Union MIJU gi apunba editors yawba mi phamna khongjang asi sanctionana ba warep laukibani laukibo warep asigi matung ina ngasi local cable electronics media e pau gi thorom sandokta baga loinana discussion program su pangthokide singamasum tamda phong liba pauksi singna hayengi sephong puthokloi media housing na sangchiliba 6 walk strike pauksi puthoktaba madi e pau sandokta bagi khongjang sanction ba sida Manipur lenga ki maikedi gi sahi he na pending lereklaba lainga ki advertisement gi sen pamasi pithoknaba thorang pekhalaktrabadi makha taba khongjang kya su sanction gadori bo khongjang singadu gi manungda minister singi e pau phongdaba lainga ki weba e pau phongdaba madi lainga asida yauriba BJP amadi NPP amasum NPF ka mari leinaba e pau sing phongdaba sini EGM amasum MICU na Manipur lainga taliba demand si all Manipur Working Journalist Union na support tauri Manipur da lairiba media housing da thabak tauriba singna COVID-19 ge pandemic ki ahanba amasum ani suba web asida miyamda e pau phanganbagi thabak leptana pangthoktuna lakli paumi singna ninghanaba leitana COVID ki nungnang ningai oiba phibamda thabak tawduna sulakli adubu Manipur lenga ki tungan ba department singe advertisement gi senpam matam sangna pithoktana leirakpa sina media housing da khudong saraba kyamar mayuknaduna lakli haina pausna supali atop pau mana lamlai kendra da thaknabi ising liter lising yumthong khuding da lemna phangangani kangleipal mikhal da mai hek pak paga lamlai kendra gi yumthong khuding makta thaknaba aphabi ising liter lising lemna phangangani amadi laikai khuding makta lainung dagi ising singkhatnaba deep well ahum dagi tadana huttuna ising gi awabal heloi haina sapam kangleipal maiteina phungdokre ngasi nongada khulamadi sabung khop khunaugi oina isingi awaba koknaba torel thingduna kacha dam sem sabi khongsat amada phungdokhibani Delhi lengakna Delhi gi imung lak manga henbada tha khudingi thaknabi ising liter kul lemna piba ngamlaga karigi lamlai kendra gi miyamna thaknabi ising liter lising tha khudingi yenba ngamloidoribano hauzik lamlai kendra gi MLA na sabung khop khulgi miyamna thaknabu water supply gi ising phanganba ngamde lamlai meke gi water supply scheme yamba fail oiraga leire takhel khulgi oina nong suraga water supply gi ising piba sudraga tokpa sigumba planning yaudaba phibam singsi matik sadaba lusingbada mihut oina khalambagini malemgi sokhatpagi khongthang masak khangdaba sendong tanba singna miyamgi mihut oiragadi khunaida kaidawnungda ahongba purakpa ngamloi haina su phungdorakli atopa pawmana sports pavilions ama sangaduna awang sekmai miyam la sinakra hari awang sekmai sidul kas development committee ASSCDC na sarang lupa lakni palom sangna sanaroi singidamak semgat sagalakhiba sports pavilions complex amanga si committee sigi president khwarakpam surjamani na sangaduna maikai edongi miyam na khusinakre awang sekmai kangjaibung ground nga si ayuk pung tara taba matamda sports pavilions asi committee asigi secretary khwairakpam Isorsan treasurer khwairakpam Sanatomba awang sekmai kulgi khulakpa khwairakpam Nilamani luklakpam yumlembam ibo khulgi amaiba yumlembam
yaimana singba maruiba maikay domgi ahal laman kya yauna pangthokiba thoram amada sports pavilions asi miyamna khusinakibani hainisu pausna pali makasa tarakpoina to papaw mana business diwas palan pangthokre ima singi khungangdagi lalaubu singa wari sanana ba honabada senjage chief minister birena haikre manipur ladiba lahulup sing karigumba maram kharadagi mayum thadolaga sakraba sing ima singi khuthangdagi negotiable table da wari sanana ba central government ka wari sanana ba honabada sarkar sina question chenjage wafam asing si manipur lengang na sinduna ahan ba manipur rifles ki basket hold pangtokpa bizai diwals ki palanda magna saru yaduna phungtokhibani magna makhataraduna laibak phabade asobo organization amana puksil senglagadi wari sanasi hairakpa leire masida central government wari sanana ba honaba su hore Bharat ki ningkha tamba ngak pagalone na surrounding akoi bigi leibak singda matam gi thulakpa political challenge lairibising mikup na hum singna senaba mathau tai haina su phungdokhi atopa pawmana RK imo yamthom hawkip antas khan gi disqualification cost list thokre INC the official candidate oiduna Manipur Legislative Assembly gi MLA ahum RK imo yamthom hawkip amasum antas khan gi matakta Constitution gi 10 schedule gi makhar disqualification case speaker gi tribunal da thasi gi taraga nipan gi ayuk pung 12 makhai tabada khanana ba cost list amanga si assembly gi secretary ke magazine na thokre assembly gi speaker gi tribunal da disqualification case number 1 2021 asina soibam jiten singhana RK imu gi matakta cost number 2 2021 da S jiten singha amadi yamthom hawkip amasum case number 3 da MD Azim Hussaina antas Khan da tharakliba disqualification case asigi motion khanagani hari case asigi damak lakadaba petitioner singi advocate singna face masks amadi social distancing ngakna motion asigi damak lakpada ngakna satpiu haina suphungdorakhi Makasa tarakpoina to papawmana taruk suba MR gi zawana ma masagi mayumda thauriyanduna siram lahari ngasi nungtul pung ahumlom taba matamda singjamai police station gi manungsana kwa kaithel moirang pudel da leiba taruk suba AR da sobeda oiriba hauja hujingna CID de test tawduna leidiba irom binoy sainifu manga koba miyesi masagi mayumda thauriyanduna siram lahari laikhidraba binoy na masagi yumgi mathol ahum suba Mongolgi Fairena Thauri Kisilaba Matunda Mangakta Amuk Thauri Kisilaba Matunda Mathol Ohum Suba Yumadurigi Song Tarakpadigi Kudakta Sibani Hainisu Fundurakli Makasa Tarakpoina Topa Pawmana Impal Mayol School Aniki Maheiloi Nupa Masa Sing Kutpu Sem Duna Funarakpada Police na control Taunaba Honabada Awab Oye Yam Nangakpa Tawdok Am Oina Hokiba Numit Nini Humnigi Mamang the Yauna Impal Mayol the Leba Maishanganigi Maheiloi Nupama Sasing Kutpu Siem Duna Impal Sar Mayai Maktada Kana say Navigate Tawdok Tolapada Police na control Tonabo Honabada Awaba Moy the Hari Pauxi Asina Pangwa Pawgi Matung in the day Johnston Higher Secondary School gi Maheiloi Nupama Sakaragi Impal East gi Numaibungda Anand Singa Higher Secondary Academy gi Maheiloi Nupama Sakaraga Kana say Navigate Tawdo Asi Horakibani Khana sainabigi horakphom oigani hairibadi Johnston School Maheiloi Nupa Masa Kharana Anand Singha Higher Secondary Academy da tamliba Maheiloi Nupi Masa Singda Laknaba madi Nungc Nungon ga mari leinaba thabak sathaba horakpadagi Anand Singha Higher Secondary Academy da tamliba Maheiloi Nupa Masa Kharaga muknabasi tholakibani hairi Pausina hai muknabasi makhatana saukhorakpadagi mai sangani asigi Maheiloi Nupa Masa singasi khutpu semduna Impal manungda phuna sainabagi thabak satharaki maduda Impal sahar ngak senbagi asoba thodang nauriba city police na khana sainabasi khamtonaba honabada asoba awaba ma mayonare ngasi ayupung 13 rom tabadasu Impal gi Johnston School maningi Fire Brigade taba lambigi sarukta Maheiloi Nupa Masa group ani phuna sainabagi thabak satharaki madudasu city police na khomjinduna khanariba Maheiloi sing anima khamdoknaba amadi control taunabigi thabak sathaki police lakpa ubadagi khanariba Maheiloi sing adu samji khaiduna Impal manungi mafam singda question chenaba aikhogi pawmising uba phangki
Masigi matungda City Police ki Makeidagi Johnston Higher Secondary gi principal unaduna Maheiloi sing mapan thongna khutpu semduna khatnaba si amuk hana tawhanbiduna ba school gi authority amadi Maheiloi singi mama mapa oiba singi Makeidagi angang sing asida counseling na singba piduna wakhal tahanbagi thabak sathabiyu tungi yombirel oigadoriba Maheiloi nupa masa singna Nungtil pobop ta Imphal manungda khutpu semduna khatna sainabagi thawdo si thonbigano haina phongdoki haidi Pausin hai City Police ki Makeidagi Manipur gi Maheiloi singi oina lairiba lup kharagi lusingba singdasu asiguma Maheiloi nupa masa sing khatna sainabagi thabak Imphal manungda phongna sa tharagliba si amuk hana thondana ba laubuyaba thawdang launaba su khangan kiana pausina makhatana pali ngasi state sing oiriba COVID-19 update na ngasi gi positivity rate si 1.2% ne Mioi taraga taret nauna COVID-19 positive oiba thengnarakre mioi lising amaga sahumga maudraga mathoina nauna COVID test toki ngasi COVID-19 positive oiduna laikhidabagi report leite COVID-19 positive oirakraba mioi taraga taret asi Bisnupur dagi ani Chandel dagi ani Imphal East dagi ani Imphal West dagi taraga mathoini hainisu report tawri aduga hojik koina di myam pause matang asai lusinjarage amasum pathoksagi bresoi ki plan ki kya yaurse myam ngakpigani masum matam gi maroi bi pause lokhosarakanda channel sigi Makeidagi su thamjarake haina thamjari and thank you